Wa ama haige munna tau aigi lamhen bi taru taru bi nangi pirang ai di pamuine thaja ima ipa oja singna noida haibani na khalaga tau koi sei se o aina sakbane na tagano wa amma haige munna tau aigi lamhen bi thaja taru taru bi nangi pirang ai di pamuine thaja wa amma haige munna tau Lairik yam taugadra Lairik oraibada puning changgadra Oja singna haiba ingadra Isai tagadra Phone paigadra Pai ni ga pai roi ga yesan nei he hujiki tu di Phone chu paigadawani matang matam gi ko isai chu tagadawani Lairik chu ningthina oraigadawani angna matam chana chana Yam addicted oibadi phatte na hairaganda Pukning na koi dawa apa punma ai ki boige yaroi bethopa haiba kathopa nambana lepani punsigi mamal aum jego Pukning na koi dawa apa punma ai tagi boige yaroi bethopa haiba kathopa nambana lepani punsigi mamal ningma kaira sukari gupa sithani pira momo nona otaza wa amahaige munnata aigi lamhen bi thaja taru taru bi nangi pira ai di pamuine thaja oi di pamuine